Pausi di jemput oi pemaroi pepau kharap de tauhire. Kakching polis na kani kesi mangaga Konnana Nupi ama Nupa ama phare. Ngarang ahing nongyai matung pung baro minat tara mangarum tapa matamda Kakching polis ke QRT gilusing ba SIT Ashrobendro amade CDO unit Kakching ki team amana Sugnu bazar khongnang makhong area da anti social oi bamioi khara satok sejen tawre aibagi pau phangbadagi mafam adu da thomjinduna achat au sing chek tobaki thabak chathake maduda Nupa amaga Nupi maga kani kesi mangaga Konnana phare Paraba mioi ani edu masil mopa oiram ke aire Paraba masil mopa ani edu de chinnai hat aukip sahi kun gani thoi amade sahi kulum doi surabi mahaki mase somin thangne apokpagi ming tholal aukip laifam moglen pai village sosanpur district gine aire Police team asina lambi de check sa thringi matam da mioi ani asina gari macha amada sakpi karong rom dagi sugnu tamna thogalakhe maduda makoi balep na bakhangan ki adubo lep patokdana gari adu kanna thoduna nanthokdana sena ba khonakhe Polis kambu aduna kudakta tanaduna makoi ani phaki pharaba matungda check tawba matamda gari adudagi kani kg manga yauromba thengnakhe makoi ani dagi mobile phone amma makoi na sinar pa gari registration number MN 01F7054 recover tore aire pharaba mioi ani asiga Konnana phakat laba potlam singa loinana Sugnu police station da khusin nakre Sugnu police na NDNPS ki makhada case ama register dawduna makhata bathabak lokot ba hokre aire RIMS की डायरेक्टर सांतरा COVID-19 लाइसेट थेंगना ना बहुत नरेगा चरकता RIMS की PG स्टूडेंट मंगा इंटर्न अनि पॉजिटिव ओइरे RIMS की डायरेक्टर ओइरे डॉक्टर ए सांता अमदि मेडिकल सुपरिटेंडेंट ओइना थबक तौरिबा CIS अरुण सिंहाना अचोब थौदांग लौदुना RIMS हॉस्पिटल असि मपुंग फाबो हॉस्पिटल अमो ओइना बा होनरिङै अमदि मांगजन थाना चोंथोक्तुना COVID-19 लाइसेट थेंगनरिङै चरक असिदा RIMS दा MBBS लोइरगा पोस्ट ग्रेजुएट तौरिबा महिरोइ मंगा इंटर्न तौरिबा डॉक्टर अनि COVID-19 पॉजिटिव ओइरे हाइरे Pausi asina phangba official oiba paugi matung innade state level viral research and diagnostic laboratory regional institute of medical sciences RIMS Imphal hokiba September 16 to covid test tobada makoi tarit COVID-19 positive oire haibase confirm tawkhibane miusing asia hojik RIMS ke covid ward thamduna makhatana laying bagi thabak chathari aire Numit aduda sathikiba COVID test adugi serial number matung inna positive oikiba Docter adudi serial number 3 dat leiba RIMS ke PG boys hostel number 1 dat leiba sahi kuntragom dorum suraba GP Maheiroi ama Maheiroi Nupa ama serial number 4 dat leiba Jan PG hostel number 5 dat leiba sahi kun mga suraba Nupa ama serial number 5 dat leiba RIMS PG boys hostel number 5 dat leiba sahi kuntare rom suraba Nupa ama serial number 8 dat leiba RIMS ke PG ladies hostel da leiba masagi sahi kuntare rom surabi Nupi ama sharan number 10 dat leiba RIMS hostel dat leiba masagi sahi kun mari suraba Nupa ama sharan number 18 dat leiba RIMS ki sahi kun mathoi suraba Nupa ama sharan number sama ka humtraga taruk suba dat leiba RIMS hostel dat leiba sahi kun mari suraba Nupa amani haire COVID-19 positive oira pa miusing laying bagi thabak chathabada RIMS ki director MS amade atai mari leinaba doctor nurse amade atai health worker singna hojik achoba thawdang logduna yamna kanna khonari loinana RIMS ki director santagi mek makhada RIMS hospital asida matam ko chuna pa anoba kuchukulai kya hapsin badan natana tongan ba layang sangkya amasu semkat chakat bagi thabak chathari masida natana hospital asigi nurse amasung atai doctor singi jai phana ba thabak kya hojik director santa amade MS arun gi makhada yamna kanna khonari ba asibo praja section kya da gi dhakat pa phongdong narakle Maragasida Mingjansel henna Loukhiba Handokpiyu haijaruba Maheiroi Oja transfer tongna badabi tawre Hairok higher secondary school to 12 class tamna bagidamak Mingjan badamari lena ba Oja na paisa henna loksili haina wakalo bagidamak ta Maheiroi amub Oja ta Changduna Fubirkkhre Maheiroi puba Oja sing school asidagi transfer tawgadabani haina dabi tawre Oja na phuragi hairiba Maheiroi asi moirang them sana thoi sahi taraga taruk apokpa em siam ke kawe Hairok haituk pokpidagine Maheiroi asina kanglaipa ki mairada phongtorokpagi matung innade haugiba September 9 ayuk pung 13 rom taba matamda Hairok higher secondary school da 12 class arts ta Mingjan na bakimakta chatke Mingjansel lising amaga sanipan lokpom thokpada mari lena ba Oja singna lising amaga sanipan yangkai lahuke arem balupa jangkai andoku haiba yakhide aire Maheiroi asina makhatana phongtokibadi ngarang amuk han school asida chatuna 11 pass tawbagi certificate loba chatpada mari lena ba Oja singna pisa piu hairake Maduda nahal 12 class ki Mingjan bagi lahuba lupa yangkai aduna ohelo haiba matamda Maheiroi asida school adigu Oja taruk Changduna Fubirkkhre aire mungdarakpa adudagi Maheiroi aduna school adugi computer ani amang ata thogan ke khudakta Hairok police station ki kambu laktuna irang adu control tawkhe police na Oja amasung Maheiroi ani gi marakta khuthoknaragliba adugi achum maran tikat pa matamda Oja singna lale haiba khang ke aire
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯉꯔꯥꯡ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯐꯦꯗꯔꯦꯁꯟ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯥꯡꯕꯨꯅ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯖꯥꯁꯤꯡ ꯀꯧꯗꯨꯅ ꯎꯍꯪ ꯄꯥꯎꯍꯪꯕ ꯇꯧꯕ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯑꯣꯖꯥꯁꯤꯡꯅ ꯂꯥꯜꯂꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤ ꯍꯥꯏꯔꯦ ꯃꯈꯥ ꯇꯥꯅ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯁꯤꯒꯤ ꯃꯈꯥꯗ ꯀꯦꯝꯞ ꯑꯦꯟ ꯁ꯭ꯄꯣꯔꯠꯁ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯃꯗꯤ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯐꯤꯅꯆꯤꯡꯕꯒꯤ ꯁꯟꯐꯝ ꯃꯍꯩꯔꯣꯏꯁꯤꯡꯗꯒꯤ ꯂꯧꯔꯒ ꯃꯍꯩꯔꯣꯏꯁꯤꯡ ꯁꯥꯟꯅꯕ ꯐꯪꯍꯟꯗꯕ ꯂꯥꯏꯕ꯭ꯔꯦꯔꯤꯒꯤ ꯂꯥꯏꯔꯤꯛ ꯊꯝꯗꯕꯅ ꯄꯥꯕ ꯐꯪꯍꯟꯗꯕ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯇꯧꯗꯕ ꯀꯌꯥ ꯃꯇꯝ ꯁꯥꯡꯅ ꯆꯠꯊꯔꯛꯄꯅ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯑꯁꯣꯏꯕꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤ ꯃꯁꯤꯗ ꯅꯠꯇꯅ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯊꯣꯡ ꯊꯣꯡꯅꯥꯎ ꯅꯤꯡꯊꯤꯅ ꯄꯥꯟꯗꯕ ꯑꯃꯣꯠ ꯑꯀꯥꯏ ꯄꯤꯛ ꯊꯟꯅ ꯂꯩꯍꯟꯕ ꯃꯐꯝ ꯑꯣꯟꯍꯟꯕ ꯑꯁꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯊꯣꯔꯤꯇꯤꯅ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯄꯥꯡꯊꯣꯛꯇꯕꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤꯅ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯃꯁꯨꯡ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯃꯔꯥꯜꯅꯤ ꯍꯥꯏꯅꯁꯨ ꯌꯥꯖꯈꯤ ꯍꯥꯏꯔꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯐꯨꯡꯌꯥꯔꯒꯤ ꯂꯧꯕꯨꯛꯁꯤꯡꯒꯤ ꯐꯧꯗ ꯀꯥꯎꯖꯦꯡꯅ ꯄꯥꯛꯁꯟꯅ ꯂꯟꯗꯥꯗꯨꯅ ꯃꯥꯡꯍꯟꯕ ꯍꯧꯔꯦ ngasi nong manini ki mamang dagi hauna sanggu pairакba masing yamlaba kaujing sing kamjong district ki manung channa phungyar sub division ki tongan tongan ba local singi munba hurklaba phau pambi sing da landarak tuna mangan bawrakle aire pausi asina phangba paugi matung inadi numidang amati ayuki matamda paksanna pairakpa masing yamlaba kaujing sing asina phauda tasinduna phau pambi sing sikhaiduna paksanna mangan bane aire haujik phauda lawmi sing kaujing sing asi hoithokpa ngambagi sakti leitre Koujeng sing namakhan laba phungyar sub division ki local sing adudi khambi maliyar malang amadi atai thangnaba local sing ne atupa matamda Manipur sarkar ki agriculture department amadi mari lenaba department sing na Mityeng Changbituna Koujeng sing asi control tawduna munba hawrak laba phau sing asi mangandana ba thabak paikhatpiyu haina khunja sing na haijarakle hojik na ki mamang the government of Manipur Covid-19 command control room dagi thadorok paserol amada ngasi nongna Covid-19 positive oiraba mioi ani Leikhidre Makhoi ani tharaga Manipur ki Apunba Covid-19 sikiba masing umputaret Sukhre loidana pung kunmari ki manungda dauna mioi ani contracted positive oiba thengna Manipur ki Apunba positive oiba masing lising tara japan marphum do yaukhre arobe content sing asigi maru pau khara asi pawdam jariba Manipur local news YouTube channel amadi Facebook page asidagi yengbir punamak pathaga jari luina na channel asina domda kanarbadi subscribe like and share to ba kawi gunu punamak pu amuka hanna thaga jari